legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon ki mahau ming tabiri so am tara muchari muru nang si infala pongwa pause singi cartoon singda cartoonist na kari haning niba kari phonok niba kari wakal khalan niba haiba bafum duni adu madui da apne kitang han elaborate tawjabani aham de lokhat sage sanga express ki onthok pani da haibsida onthok pani haibsida sinsti yang bio akoi chingi silamu le aduga anga ani musu leire aduga numit sina wanga puduni khana haiba do akoi ki nature da adagi akoi ki Uchekta Karida Oyada Saitaraga Yamna Adumba Wan to Piba BVS ki Adumba Yam Pazaba cartoon niche the Fongo isi Chingamalere Nimitoe the Angang Sing Chai Tang Paitana Labagishon Mule Chingisin Adamana Hari Numisina Ushidari Taurise Nori Bangang Singna Mukuta Tang Nauri Paitana Aki Belatana Mama Lebapu Kanjana Bahoneri Siatana Lady was situations in Hazik, Tuanba, Land, Lamzing Big High time upon the Lapoka Busina. Zaisaka, the Levinapa, Tamogi, Marie Tadat Abuhana Bazik, no Mika, Lepte, Sinkonchingata, Afaba, Kuzukulai, Sinaraga, even 2-inch motor power with that Sinaraga, Kapagi Pau, Grand Pawak Jack, Kramnabagi Pau lay, Cookie Militant Anishi, have given home to repose lay Aduga, Missam Prezasu. Chai Thorokpa adugi maruna pan bata sokpa masu yauri habigi pausu leena situations hauji leriba situations kamai to game sing si dagi sei tara kuni matung dasu cartoon je yeng kana o adugi nimitu da jun gi tang tara tarukta 2023 gi jun gi tara taruk trukta smain gi film na matam da Manipur gi film se kamai na leige se khoi ngasi dagi sei cha kya gi matung su urukanda khangadaba yamna fajaba adumba cartoon wan thok leiba yam fajana piri steida numisina uri basini anga ani masu chai thang paidana lepaga leiri chini ana nusidre ngu tawrisi nori bangang singna makuta thang nauri paidana akiba leitana mama leba bu kanjana ba honeri si haidana ana fajaba wan thok leiba cartoon ne thamjage pathanda leisina khoi sana leba ki loiredana haibaduni loiredana si joisti curfew gi lauthopa police sama leba du micham ama lebagi sinne da police lautoe matang na yadre curfew tension le mayam yum da changbiro ada nanai praja ma manak le pale bisna haini curfew sidi pura rubber ole ne phagi tare na naktung le go situation matung ina khoi pung manga bo nipan bo sangdu ambo mu taruk ka tension ba manga da tension ba adagi amma da trama thoi da mapan da tension ba adagi amu sangdu rak pa de da phagi oi kari boy hai beduni noi gi curfew sidi rubber tare rubber sidi chingthok ki chin jai da aduna noi phagi noi gi curfew sidi phagi tare hai mong duni udu leba ki chu situation barakan sangdokpa ngarang chief minister nongthoma biren haigrabani hojik si adum chanti leisale leire aduna curfew sangdoni angang sing school like taman horagani na ko sa yu khana ne nagi buni kadai phauta ko jun ko ma thodi like tamni hauni haisi yagadoriba yarodoriba haisi achobo hangam oiri angang singda like tamba changadra kudak ta kari tholkani haiba ngamdaba
laan manung kamain tawdana security arrangement tawraga kari tawgadagi hai wafam su nei na ba ya wafam ne duna curfew gi matang chi da sagi praja sina khan bado noi curfew di pura rubber all le hai bado som nokning ba aduga khana ba su ya wafam ne mathang da le sina khoi pongna phomgi balo he hai duni balo hai ba sensi da ulisi yeng bio khoi bring peace na khoi protest tawbuni Delhi da protest tawgi wafam ne aduga sida hai se Delhi da peace ki mi yamna chana khrabani na gi tongan ton ma Delhi chalaga jantar mantar da ko yaji ngasi ju tim ma chakni ha ba lei ag tongan ton ma chanari kaithel gi maibel sing chanari haju si jantar mantar da tongan ba kuki chinau sing su jantar mantar si mayam gi adum ba strength utpham mayam gi protest obhum ama oiba ga chak manare lei fo sida adu uba gi film duni Delhi da peace ki yamna chana khrabani ada ama sina hai Nahal Delhi Gudum Changraganda Mayam say protest of the Na Amisagi Yum da Chang than a protest of the P. Mayam Totana candle light cut of the Tokyo Mayam Labani as you see Matangadum High River Singasi Tonaba Mite community market is Toba Adu Mayam Uri was said the Jantar Mantashi protest Mayama Tori RSS Kikamu Tori Mayamadu Togu Naza Midi Delhi in Han Minakudum Changrabakanda Hina Ningomba su eba to protest on the bagi hausit leineriba sindu utpanina thamjage madam dale sina khoi hoilan paugi as loiri he habiduni sida ulibasi yengbiyo MLA mantri aduga lakpani praja singna haibani adeda praja singna haiba sel thongi phum phaganaba kari dawuni sar ana hangba adeda magi MLA natraga khogi mantri sina haise Umthong kuding sel nam na bohona gada bani na phagi dawa umthong kuding da kisu sel number ya ponte machine number pa ka nam ning manang ya ponte hoi ton ba khoi RBI gi manaba saba aduba khoi gi jali note me ama number dum thengna ba duni phagi ni hara ga su pai le rakta gi wa duni khoi sel thoki bam phagana ba kari tawsige sara kada yum da sel nam na bohona gada bani ha se no nong ning bu su wa ba kumbam su le rakta ba haji le ba situations ta yamna wa ba ton ba jaga sinda khoi Sendoi Kombalak Piganu, Bengi loan Kombalak Piganu, private Bengi Aduna Sigma, Mayama Koi, newspaper, the media, the Karita Harakpa, Mayam Su Lady Bani, Piam Sidani, Sidaku Sel, Sumipum, Kamana Pukalaki Haganda Koi, Yum the Sel, Namuna, Irelana Putopakogi, Jing Tum Tau, Jele, the Kadai, the Gilede, Radio the Gilo, so I will give him to Lakpa, Pagi in a soup, Kanba Duga, Zude Session, the Mayama Teneriba, Awabasi, depict on a Honaba cartoon in Tamzage. But on the Lesna Koi, Sel Express key. Nei habduni sida yeng basi masa am chaw amna mi apikpa mafar ka saw gi sin wali se da mi macha sin hai akoi di yawge da bani tonu da hai ba da aton bani hai na luna toru bagira akoi ju saw di nong sa gum bani hai da haji lei po sin akoi mamang da koi hanthaba jati ni kaina khalluba aduga yam pukchel chawba nong siruba maduna haji ta onkhal aga na chakhalakpa huinang ta chaw na ba jo ga leito le habi go hum lakpa adum ba utnaba Pony yam puchel chawbagi akoina adum khalludaba aduga mi da pre plan yam sangna mamang de pre plan toroga leirambagi ofum si leire aduna ton ba experts na phongdo ofum si leine madugi sinduni am chawa khuju sawra adi nong sawna book sawdri langi preparation chawde meitei singidi aduga kuki singidi hana toroga leibaduni adugi potu dani mana ju ulibasi mathang da leiribasina koi people's chronicle gi Friday fun have the Friday fun sida tungda mayama leire yum mang sida moi wari sanabani paper je par kana no point asking who is to blame kanada blame to gada ge kanada maral si gada ge have si masigi no point asking hangbagi mathau tengai leitre sini everyone is blaming one another koi khudi masi amaga maga koi blame to na leire living behind the flames tungdana koi mai cha ga leire burning everywhere jaga khudi makta loin cha aduga kuiste da amana amada blame tongnaga leire sini aduna Manipur ge leire situation sidani haji haisi mitene kapa howi kukina kapa howi kukina mai tha howi mitene tha howi mama hoji si inquiry commission leitana madu ge thigana ba chap cha madu ge result ma la ni adu hoji fauda bar lengak na lan kham ngam da ba aju nei khoi ni funi henjela fau sida krem da to ngam da ba si kai no habi achobo hang hana wafam ni hoji jaga manung hanjin ba jaga sindem wa ba Chingi Manung Hanjan Bazagasing the Warakpataki, Saunarakpa, Okoi Masen Saunarapaki Wafam Su Tai, Surasan Pudasu, Tuantuamba Puru Ani, Saunarapaki, Wafam Tabakoi Fangi, and the Saisida Warakpa, Hazi community, any Tuantua community, Contra, Marie, Contra, Taruk, Mea, Bazagas, the Dakoi,
matam kuina sum lerakpa chana thanabagi poche mam hengalakpa subam nambam lerakta sugma mayam si lerakpa internet ki athing lerakpa mayam madugi job mayam mang khiba sum achoba chething ni jing phangi se sisi da koi amang abuga blame tongna leire aduga koi tungna mai chai mai hogna leire ba yam phajaba wan thok piba cartoon ne thamjage aur ngasi gidi adom ELITETV ki tesu cartoon ni mahau matang ase tolo sinjage mayam su feedback session um pibiu kamain torogadi hena phajage de haba mayam pibirek ba feedback ni session tabok to ontok na bhona jage hai wafum thamjra ngasi gidi kanena bethang ni jeri pinebesi The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang dana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply.